ngarang numidang pung tara makhairom tabada Kakching Jilla Parishad ke Adhyaksha oiriba Sengmaijin Bazar mamangdagi furit sabam Jiten gi yumgi sumangda thamba gamlada sakangdaba singna hand grenade ama haptuna thamlamle thawong adubu yaningdaba fongdokloduna Sengmaijin apunba maira paibi lupna sinduna ngasi Sengmaijin Social Club Community Hall da miyamna wakat mifam phamduna kholau kaya laukre Uba thangba ngamdaba selgi demand tawbiganu miyamda aki akang piba khudakta lepu haina famkiba wakat mifam aduda maira paibi amana aikhoigi paumida fongdorakpada lamdam masida leiriba ichelinau singna asigumba aki akang pibagi mahutta wakhal taminaba changi asumna bom top nongmai sizinaduna praja miyam amadi miyamgi mihut singda kihan khanghanba haibasi hauzik manipur da thokliba kanglupki irang asigi mayon lana chatkigadra haibagi chingnab ama faure haiki mahakna hai tha tarukrom asi lamdam asigi miyam amadi ima ibel singna chapam thakpum khangdana lambi sorokta ahing lektuna awaba kaya khangduna laklibani miyamna sukwana khanglingai matam asida mirakta bom thamjinbagi thabak tawbiganu ima ibel singna khutta maira paiduna lambi sorokta ahing yarektuna lairiba asi kanagi damaktano haibasisu khangbiyu bom asi kanana karigi damak thamjillambano haibadu numit nigi manungda sengdokpirau haiki wakat mifam aduda miyamda aki akang piba khudakta lepu aikoi masel onsanaba khudakta lepsi hanjin selgi demand tawba lepu mirakta bom thamba yaningde haiba placard singsu sijinaki ngasi akhogi lamdam Sengmaijin bazar gi mamangda leiriba koi Parishad Jiten nausgi yumda koi bom thamame nangarang ahing sida khangakpadagi miyam changdana akoi si mipaina ba mapoe sugumba thabaksi akhogi lamdam sida leiriba isinaw isa sing haiba tare sugum sina tawbiba leiraga su akoi mitai masa maseni lon phawdok naraga I pau phawdok naraga tawba pami sumaina aki akhang leiba khulai sijana base akoi hujik Manipur da thoiba akhoigi kuki amasung meitai ni haidana tawriba lalgi ihausida tha ahum mari hena manga phagala aba sibhogda akhoina ne sabam thokam khangdana ima iben singna ahingda yairektana khotana asu wana leiringai matam sida sugumba gi thogok ama lakpa se tongan ban maigei amada akhoise satkhigatra habegi singnaba pakhatjaba amasu poksare aduna masugumisi yari makhai tawbiganu ingna sikna kari lege isa inau ise isal yamba mateng pangnaraga su wari do saraga tawbiba pami akhogi ima iben singi saitagi haijaningi madu aduga ima iben singna maira paidana ahing yaretana leiribase kanagi damaktano sisu miyamna indiana mayang sibai singna akhoida yengiba miyengse isa singna madu su yengatana ba miyamgi leikaigi leibaki damta thoklaiba ima iben sidasu tongan ba wakhalo lamada satkhigada haibagi maigai da pugidana ba sisu isin naw sing isa singna su wakhan khanbiu haijaningi aduna matungda di sugumba aki akhanga se akhogi leikai lamdam haibadi aigi Sengmaijin leikai sidana tana Manipur pumbagi oina masuguma se tawhaningde wari watai sanaraga apha phatabdo phajana punaraga sina sitausi haibado tangdu leitana akhoi leiminana bai damakta wakhalondo thamjaningi aduna maram chadana akoina bom top nongmai kapsen ba khochen ba Manipur gi mafam kaya da akhoi kayam tare akhoi simbak tawdraga su masugumba thabak se leibaki oina tawhaningde haidana akhoi gi Sengmaijin apunba maira paibi gi maigei dagi akhoi masi hairaga akhoi thamjani